Sahi asigi April May da pangthukadoriba Lok Sabha election 2024 asi India gi tongan ba state sing asida election gi campaign sing tapna tawba haurakli adu aikoi gi state Manipur asida di thamapan hena chupna lan gi saitheng nang mana maram oiraga election gi thabak thoram amata mathi phongba hauraktri adubu Lok Sabha election di mangna taraga leire kanabu outer amadi inner gi MP oina thakadori haibasi wahang ama oiragi tongan na political party singna state singi oiba makoi gi election in charge observer kaya amasu hapnarakle Lok Sabha election asida Manipur gi oina mihut oina thagadoriba asi MP ani khaktani tampaki ama masina inner Manipur parliamentary constituency oina atopa amana chingi lamdagi outer Manipur parliamentary constituency oina masida Rajya Sabha gi MP ama leiriba haujikna iningthau Maharaja Laisem Masana Jaubana pairiba Masidi yauroi maramdi Lok Sabha gi MP election di miyamna direct election tawduna bot hadaraga khanbani aduga Rajya Sabha gi MP election di miyam prajana bot hadaraga khankraba MLA sing aduna indirect bot hadaduna Rajya Sabha gi MP khanjabani masimaktana Lok Sabha gi MP na Rajya Sabha gi MP tagi sakti leiba heliba asini amabu oirabasu tampak lamgi assembly kendra kuntragani thoina semliba inner Manipur parliamentary constituency gidi maitei natragana maitei pangal amana kakragani luribadi chingi lamda leiriba assembly kendra kunna sigi mathakta tampak lamgi kendra kaksing amasung Thobal district singda leiriba khudam oina sugunu hianglam wabagai kaksing wangjing tentha hairo khangabok assembly kendra sing asi yauna outer Manipur parliamentary constituency asi saribani masida Jiribam assembly kendra su outer Manipur da challibani apunba assembly kendra kungani pana sariba outer Manipur parliamentary constituency asi Sedun tribe ki reserve seat ni adubu hena luriba asina Sedun tribe ki misak adu natana atopa general population gi miyoina mirep oiduna bolepa yadaba asini masimaktana ni tampak lamgi mathakki assembly gi kendra gi miyoy singna bot hadabadi yaraga mikhalda mirep oiduna bolepa yadriba asini masimaktana ni pendraba tampak lamgi gi miyamna election mayada kholau hek lauriba si Manipur gi MP seat masing ahum da hengat piu tawriba dabi asi achumani adubu 2026 ki mikok masing thiba population census matungdadi Lok Sabha da Manipur gi MP ahum di suragani maramdi Manipur gi missing asi lakh 13 gi mathakta laikre MP amagi parliamentary constituency asi mioi lakh 10 gi khujingna semba asini hena nungaribadi lakliba MP election asida outer Manipur parliamentary constituency gi ST reserve seat asidagi NAGA tribe amana kagadra natragana KUKI tribe amana kagadra haibasi achoba wahang ama oiri haujik Senapati district ki manungdagi Mau tribe ki luchingba ama oiriba Dr. Forjay S Lorhe outer gi MP oina chatli KUKI gi oina su Kim Gangte su outer gi MP oina mamang thakta chatkhiba laikre nakana maromdana haujik leiriba state asigi tangdu laita daba matam masida KUKI singi oina di makoi gi MP ama thagatpasi makoi gi aningba apamba oiri masigi maramdi MP amana parliament da miyam gi isu kaya ama pukhatuna khananaina bahaibasi yamnamak ngammi amadi sarkar gi pukning yamna chingsinba ngamalli handakta Manipur state ki oina assembly kendra humpugi final voter list phonglakpa matamda district ki oina leiriba apunba voter masing asi Imphal West ki oina lakh ahumga lising marphuma thoiga supna mangani Imphal East ki oina lakh ahumga lising kulhumdoiga sanipan gini phu marini Bisnupur ki oina lakh amaga lising marphuga humdoiga sambriga humdraga ni thoini Thobal gi oina lakh aniga lising mariga samnga kunni Kaksing gi oina lakh amaga lising taraga taret ka sambriga marphuni thoini Tengnopol gi oina lising nifu ga ni thoiga satret ka kunthraga mathoini Sandel gi oina lising nifu mangaga satruk ka taraga taret ni Senapati gi oina lakh amaga lising marphuni thoiga satruk ka marphuni panni Suruchanpur gi oina lakh amaga lising marphuga ni thoiga satret ka kunthraga ni thoini Perzol gi oina lising kunthraga mariga chanipan ga mauja taret ni Tamenglong gi oina lising humdraga mangaga supna chauhumni None gi oina lising kunmapan ga sambriga kunthraga ni panni Ukrungi oina lising maudra humdoiga satrukka yankhai mathoini Kamjongi oina lising kunthraga mariga samapan chupna taretni Kangpokpigi oina di lakh amaga lising ahumga chamngaga humpu humdoini amadi Jiribam gi oina di lising kunthraga satret ka humdra taruk asini
masida yamna ngaklibadi tampaklam Bisnupur district ki oina assembly kendra taruki apunba voter masing lakh amaga lising marphuga humdoiga sambriga humdani thoi laibada singi lam Churachandpur district ki assembly kendra marigi apunba voter masing lakh amaga lising marphuni thoiga chachat ka kunthraga thoi uraktuna ikhen khenraktaba asini aduga assembly kendra gi manungda voter khwaidagi wangba asi Churachandpur assembly kendra da voter lising humpu mariga satruk ka humdraga nipan oibada saikot assembly kendra na voter lising humpu mathoiga samapan ga humpu manga oiba sini adubu hojik Manipur gi mawong asidadi KUKI singnasu KUKI gi MP ama thagatuna parliament da makhoi gi oiba wafam sing puthok haningani aduga tampaklam gi assembly kendra nipan outer Manipur parliamentary constituency da vote lepadi yadabana NAGA tribe tagi su NAGA gi mirep ama thagalakpa si tabani KUKI sing tariba district sing maru oina Churachandpur Pherzon Kangpokpi Tengnopul gi apunba voter lakh ahumga lising humpu humdogi mathakta laiba sini masida NAGA su KUKI su punna tariba Chandel district ki voter saruk tangkhai ama Ukhrun district ki manungda tariba Sasat KUKI atai amadi Senapati amasung Tamenglong district da China tariba KUKI gi voter sing asini adugi su mathakta Jiribam district gi su KUKI gi voter khara hapchilaga KUKI gi apunba voter masing asi lakh mari gi maya lakh pada NAGA gi district sing maru oina Ukhrul Kamjong Senapati Tamenglong None amadi NAGA na hena taba Chandel district ka loinana Kangpokpi amadi Jiribam da su khundariba NAGA voter sing yausilaga apunba voter asi lakh mari gi mathakta lakh pa asina KUKI amadi NAGA ani gi marakta voter apunba chang amada manaraga lakh pa asini hendok henjinna khara khaki wani NAGA amasung KUKI ani magna outer MP election da tampaklam gi assembly kendra taret haibadi sugunu hianglam wabagai kaksing wangjing tenta hairo khangabok ki voter sing amadi Jiribam ki voter yaudanadi NAGA na su KUKI na su outer ki MP oina chatpa asing ngamloi tampaki kendra taret amadi Jiribam yauna apunba voter lakh ani ga lising yangkhai khara henba sina NAGA na traga KUKI ama MP oina chatpagi maraibak asil lepkadoribani deciding factor ama haibadu oigadori NAGA na haisinglagana NAGA na kare NAGA na haisingdragana KUKI na kare haibada mataraki aduga nakan amaromdana tampaklam inner Manipur parliamentary dadi party gi oina mirep sing thadorakkani tawbadabu leibak irang thapum mapan hena changchilakpa sina Kanglup ki lana si loisinbinaba Warisin ama hojik phauba purakpa ngamdeba asi miyamna parliament da Manipur gi isu pukhatpa ngamgadaba ngangba sakpa haigadaba mioi amabu MP oina mirep oina thaningbagi kholaw lawraktaba natte pause singi lamai da su tongan ba lup singna wafam asi puthokli masigi haiba taragadi tanja menja asida parliament da marik sumna ngangba sakpa ngamgadaba nainaba ngamgadaba puwari gi lamai bu phakpa ngambadi Sri Okram Joy Nimaichal Luwangni Animak asi ahal oire haragasu masa king lauba ain ba masak munna khangba nationalism gi wakhlon chenba RK Anansu lairi aduga ate kaya amasu lairi congress ki oina su lairik laisu hairaba national amadi international gi issue kaya amasu khanglaba lengak sasan gi lamda su chauna saruk yaramlaba moirang kendra gi hanagi ex MLA P Sarachandra su lairi communist party ki oina su Dr Nara lairi Dr Nara di bot lepkadaba mandre bot asi mahakti khikre tam ahum lak MP election leppi kage tawi miyam pumna magna Dr Nara gi misang da lay bot hadaba numitadi Dr Nara dagi mamai laiduna chatkhi mahaki ahum suba MP gi election adu bot chingthokpiramdraba taragadi Dr Nara asi MP ama oiramduna ngasi thokliba Manipur gi issue asida opposition gi MP ama oina chauna thodang lawramgani thajai Prime Minister amasung Home Minister gi asanma watpa miyang sing kaya ama sumthoklamba su yai adubu Manipur praja voter singdi ihulla sidi top amani silakpa akan manungsit amana humduna chatpa ngamba sini kanana khangani luraba leibaki tanja asida miyam gi paukholoi amana chapchana oiba ngamgadaba mirep amabu MP oina thagalaklabadi amabu oire inner Manipur parliamentary gi oinadi ruling sarkar pariba double engine na puthukpa BJP gi mirep na kabasu yai kadabsu yai masidi praja gi arepa wakhanda leire tawbatabu ruling sarkar da yaurubana phana phaba mirep oiba taragasu lairik laisu haiba miyam gi khanba oiragasu party ki mayokta parliament da wa masit ama phauba ngangba ngamdabagi problem asidani handaki MP election asidi lalak tambi khan thengnaba asini luribadi lalak asida kanada vote pigdauri haiba sidi wahang oiragi masida prajana sabsana wakhan khantaraga thabak tawhaningi